ꯌꯦꯡꯉꯨꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯈꯤꯕꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯊꯤꯔꯀꯥꯟꯗ ꯄꯤꯅꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ ꯑꯗꯨ. ꯅꯪꯅ ꯅꯨꯄꯤ ꯆꯦꯜꯂꯛꯑꯅꯤ ꯍꯥꯏꯕꯁꯦ ꯅꯨꯄꯤ ꯄꯨꯁꯜꯂꯛꯑꯅꯤ ꯍꯥꯏꯕꯁꯦ ꯐꯅꯗꯤ ꯌꯥꯝꯃꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ. ꯀꯥꯁꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯀꯔꯤ ꯃꯤ ꯃꯌꯥꯝꯁꯤꯅ ꯆꯤꯟꯃꯟꯗꯅꯅꯦ ꯅꯨꯄꯤ ꯃꯌꯥꯝꯁꯤꯅ ꯆꯤꯟꯃꯟꯗꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯤꯗ ꯆꯪꯕ ꯃꯇꯝꯁꯤꯗ ꯍꯦꯡ ꯆꯠꯂꯝꯅꯦ. ꯅꯨꯄꯤ ꯉꯥꯛꯇꯗꯨꯕꯨ ꯇꯥꯗꯦꯕꯨ ꯄꯥꯏꯔꯗꯤ ꯌꯥꯔꯦ. ꯑꯗꯣ ꯃꯁꯛꯇꯤ ꯀꯃꯥꯏꯅ ꯇꯧꯒꯦ? ꯃꯁꯛꯇꯕꯨ ꯀꯩꯅꯣ ꯑꯩꯅ ꯊꯤꯌꯦꯅ ꯍꯨꯟꯗꯣꯛꯑꯝꯕ ꯅꯨꯄꯤꯅꯤ. ꯈꯨꯕꯤ ꯄꯥꯏꯕꯁꯤꯡꯅ ꯈꯨꯕꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ. ꯈꯨꯕꯤ ꯇꯟꯕꯁꯤꯡꯅ ꯈꯨꯕꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ. ꯈꯨꯕꯤꯁꯨ ꯈꯨꯕꯤ ꯇꯜꯂꯒꯅ ꯏꯅꯛ ꯅꯛꯄ ꯃꯤ ꯑꯃ ꯀꯧꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ. ꯇꯥꯍꯣꯡꯃꯥꯟꯅꯤꯅ ꯁꯤꯗ. ꯇꯥꯍꯣꯡꯃꯥꯟ ꯑꯩ ꯂꯩꯌꯦ ꯑꯩ ꯁꯣꯝꯗ ꯂꯩꯌꯦ. ꯁꯣꯝꯗ ꯂꯥꯛꯄꯤꯔꯣ. ꯂꯟꯆꯦꯟꯕ. ꯂꯟꯆꯦꯟꯕꯅ ꯅꯪꯒꯤ ꯃꯤꯡꯁꯦ ꯈꯣꯡꯅꯕ ꯇꯧꯔꯁꯤꯗ. ꯅꯪꯒꯤ ꯃꯤꯡꯁꯦ ꯅꯤꯡꯁꯤꯡꯕ ꯃꯇꯝꯗꯅꯦ ꯑꯩꯒꯤ ꯕꯤꯄꯤꯁꯦ ꯋꯥꯡꯈꯠꯄꯒꯨꯝꯅ ꯇꯧꯋꯦꯕ. ꯇꯥꯗ ꯀꯔꯤ ꯑꯣꯏꯅ ꯊꯣꯜꯂꯁꯤꯒꯦ? ꯑꯩꯁꯨ ꯃꯤꯡꯁꯦ ꯍꯣꯠꯅꯤꯡꯕꯅ ꯌꯥꯗ꯭ꯔꯕꯅꯤ. ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯤꯡ ꯍꯣꯡꯗꯕꯗꯣ ꯉꯥꯛꯇꯪ ꯑꯗꯨꯒꯤ ꯇꯣꯄꯤꯛꯇꯨꯃ ꯂꯪꯊꯣꯛꯑꯒ ꯅꯪꯅ ꯅꯨꯄꯤ ꯄꯣꯔꯛꯑꯒ ꯀꯩꯅꯣ ꯅꯪꯅ ꯅꯨꯄꯤ ꯂꯨꯍꯣꯡꯉꯀꯥꯟꯗ ꯄꯤꯅꯦꯅ ꯂꯧꯈꯤꯕ ꯄꯩꯁꯥꯗꯣ ꯍꯧꯖꯤꯛ ꯄꯤꯔꯣꯕ. ꯑꯩꯉꯣꯟꯗ ꯑꯩꯅ ꯍꯥꯏꯖ ꯃꯨꯟꯅ ꯇꯥꯀꯣ. ꯂꯟꯆꯦꯟꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯗ ꯂꯟꯆꯦꯟꯕ ꯍꯥꯏꯇꯥꯔꯦ. ꯑꯗ ꯕꯦꯜꯒꯨꯝꯅ ꯄꯩꯁꯥꯒꯁꯦ ꯐꯥꯔꯒ ꯑꯗꯨꯝ ꯂꯟ ꯃꯌꯥꯝꯁꯨ ꯀꯣꯏꯁꯜꯂ ꯂꯩꯕ ꯃꯤ ꯌꯥꯝꯅꯦꯕ. ꯅꯪꯗꯤ ꯅꯁꯥꯗ ꯂꯟꯁꯦ ꯂꯩꯕ ꯅꯠꯇꯦꯕ. ꯃꯤꯉꯣꯟꯗꯒꯤ ꯂꯟꯁꯦ ꯆꯤꯡꯊꯣꯛꯑꯒ ꯅꯪꯅ ꯈ꯭ꯋꯥꯡꯒꯤ ꯕꯦꯜꯁꯦ ꯈꯪꯕ꯭ꯔꯥ ꯈꯥꯡꯆꯦꯠ ꯌꯦꯞꯄꯤ ꯃꯑꯣꯡꯗ ꯇꯧꯔꯦꯕ. ꯑꯗꯨꯅ ꯅꯪꯒꯤ ꯃꯤꯡꯁꯦ ꯆꯦꯟꯖ ꯇꯧꯔꯁꯦꯕ. ꯃꯔꯝꯗꯤ ꯌꯦꯡꯉꯨꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯈꯤꯕꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯊꯤꯔꯀꯥꯟꯗ ꯄꯤꯅꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ ꯑꯗꯨ. ꯅꯪꯅ ꯅꯨꯄꯤ ꯆꯦꯜꯂꯛꯑꯅꯤ ꯍꯥꯏꯕꯁꯦ ꯅꯨꯄꯤ ꯄꯨꯁꯜꯂꯛꯑꯅꯤ ꯍꯥꯏꯕꯁꯦ ꯐꯅꯗꯤ ꯌꯥꯝꯃꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ. ꯑꯁ. ꯑꯗꯨꯗꯅ ꯅꯨꯄꯤꯗꯤ ꯄꯨꯁꯜꯂꯛꯄꯒꯤ ꯃꯣꯠꯇ ꯌꯦꯡꯉꯨꯅꯦ ꯅꯪꯒꯤ ꯒꯦꯠꯇ ꯂꯩꯔꯤꯕ ꯍꯨꯏꯁꯦ 5 ꯁꯨꯔꯦ. ꯃꯃꯥꯡ ꯊꯥꯗ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯍꯨꯏ ꯑꯃꯈꯛꯇꯅꯦ. ꯍꯧꯖꯤꯛ 5 ꯁꯨꯔꯦꯕ. ꯍꯧꯖꯤꯛ 5 ꯁꯨꯔꯦ. ꯑꯩꯅ ꯏꯊꯟꯇ ꯂꯩꯕꯗꯣ ꯀꯤꯖꯩꯕꯅꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯪ ꯅꯨꯄꯤ ꯆꯦꯜꯂꯛꯄꯒꯤ ꯃꯣꯠꯇ ꯅꯪꯁꯦ ꯅꯨꯄꯤꯗꯨꯅ ꯂꯣꯏꯕ ꯍꯨꯏꯗꯣ ꯅꯪꯅ ꯄꯨꯔ ꯂꯥꯛꯄ꯭ꯔꯥ ꯀꯩꯒꯨꯝ ꯇꯧꯔꯦꯕ. ꯅꯠꯇꯦ ꯇꯥꯗ ꯑꯩꯅ ꯏꯊꯟꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯅꯦ. ꯍꯨꯏꯉꯩ ꯁꯨꯝ ꯂꯣꯏꯁꯟꯕꯅꯤꯗ. ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯉꯥꯅꯨ ꯌꯥꯝ ꯂꯩꯕꯅꯤ ꯃꯤꯅ ꯍꯨꯔꯥꯟꯈꯤꯗ꯭ꯔꯥꯅ. ꯑꯗꯨ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯑꯩꯅ ꯁꯦꯟ ꯊꯧ ꯂꯥꯛꯑꯀꯥꯟꯗ ꯍꯨꯏ ꯃꯌꯥꯝꯁꯤꯅ ꯌꯣꯝꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯆꯤꯛꯀꯦꯅ ꯇꯧꯔꯦꯕ. ꯑꯩꯁꯦ ꯆꯤꯛꯑꯒ ꯀꯩꯒꯨꯝꯕ ꯁꯤ ꯇꯥꯔꯗꯤ ꯅꯪ ꯑꯩꯒꯤ ꯄꯩꯁꯥꯁꯦ ꯍꯥꯠꯄꯗ ꯅꯠꯇꯅ ꯑꯩꯁꯨ ꯍꯥꯠꯄꯒꯤ ꯅꯪ ꯀꯩꯅꯣ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯃ ꯂꯩꯔꯤꯕ. ꯁꯤꯍꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯇꯥꯗ ꯆꯤꯛꯀꯦꯗꯅ. ꯑꯩ ꯁꯤꯍꯧꯗ꯭ꯔꯕ ꯀꯥꯟꯗ ꯅꯪ ꯍꯧꯖꯤꯛ ꯌꯥꯝ ꯎꯁꯤꯠꯇꯅ ꯋꯥ ꯉꯥꯡꯉꯤꯁꯦ ꯀꯩꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ? ꯅꯪꯅ ꯍꯧꯖꯤꯛ ꯌꯦꯡꯉꯨꯅꯦ ꯅꯨꯄꯤ ꯃꯌꯥꯝ ꯂꯩꯕꯁꯤꯗ ꯅꯪꯅ ꯅꯨꯄꯤ ꯂꯩꯇꯕꯒꯨꯝꯅ ꯅꯨꯄꯤ ꯊꯤꯕ ꯐꯪꯗꯕꯒꯨꯝꯅ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯌꯣ. ꯌꯥꯔꯛꯇꯕ ꯑꯣꯏꯅꯔꯣ ꯇꯥꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯍꯟꯗꯛꯁꯨ ꯑꯃ ꯑꯗꯣ ꯈꯪꯅꯔꯦ ꯀꯩꯝ ꯈꯪꯉꯣ ꯇꯥꯗ. ꯑꯩ ꯍꯦꯛ ꯃꯣꯏ ꯄꯨꯔꯛꯄꯒꯅꯦ ꯃꯥꯅ ꯄꯨꯔꯛꯄ ꯑꯋꯣꯟꯄꯣꯠꯇꯣ ꯌꯣꯟꯊꯣꯛꯑꯒ ꯇꯥꯗ ꯁ꯭ꯋꯥꯏꯗ ꯁꯤꯡꯉꯛꯀꯅꯤ ꯀꯩꯗꯧꯔꯦ. ꯅꯨꯄꯤꯁꯤꯡꯁꯤꯅ ꯋꯥꯏ ꯆꯥꯏꯔꯕ ꯃꯇꯝꯗ ꯌꯦꯡꯉꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒꯁꯨ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯀꯔꯤ ꯃꯤ ꯃꯌꯥꯝꯁꯤꯅ ꯆꯤꯟꯃꯟꯗꯅꯅꯦ ꯅꯨꯄꯤ ꯃꯌꯥꯝꯁꯤꯅ ꯆꯤꯟꯃꯟꯗꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯤꯗ ꯆꯪꯕ ꯃꯇꯝꯁꯤꯗ ꯍꯦꯡ ꯆꯠꯂꯝꯅꯦ. ꯅꯨꯄꯤ ꯉꯥꯛꯇꯗꯨꯕꯨ ꯇꯥꯗ. ꯍꯣꯏꯅꯦ ꯃꯊꯨꯝ ꯅꯤꯛꯇꯕꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯑꯍꯟꯅꯤꯅ ꯑꯩꯈꯣꯏ ꯃꯔꯛ ꯃꯔꯛꯇ ꯌꯦꯡꯕꯗꯤ ꯇꯣꯏꯅ ꯌꯦꯡꯗꯦ. ꯑꯗꯨꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯤꯗ ꯌꯦꯡꯉꯨ ꯅꯪ ꯆꯪꯉꯀꯥꯟꯗ ꯌꯦꯡꯉꯣ ꯍꯦꯛꯇ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯁꯪꯒꯨꯁꯤꯁꯨ ꯍꯦꯛꯇ ꯈꯣꯏ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯈꯣꯏꯔꯦꯅ ꯌꯣꯝꯕ ꯂꯩꯔꯝꯃꯦ. ꯑꯗꯨꯗꯤ ꯑꯃꯈꯛꯇꯪ ꯈꯪꯅꯔꯒ ꯇꯥꯗꯒꯤ ꯈꯜꯂꯒ ꯀꯩꯅꯣꯁꯤꯃ ꯁꯤꯃ ꯅꯨꯄꯤꯁꯤꯃ ꯂꯧꯔꯒ ꯃꯥꯒꯤ ꯁꯦꯟꯁꯤꯃ ꯁꯤꯡꯗꯣꯛꯄꯤꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯁꯨ ꯁꯥꯎꯔꯣꯏꯗꯕ. ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯦ ꯅꯪꯗꯤ. ꯑꯗ ꯃꯊꯪ ꯊꯥꯗ ꯁꯣꯏ ꯁꯤꯡꯉꯒꯦ. ꯑꯩ ꯂꯨꯍꯣꯡ ꯍꯟꯗꯛ ꯑꯅꯤꯛꯄꯤ ꯈꯪꯅꯔꯤꯌꯦ. ꯃꯊꯪ ꯅꯤꯛꯄꯤ ꯀꯟꯅ ꯈꯪꯅꯔꯤ. ꯃꯊꯪ ꯊꯥꯗ ꯄꯤꯔꯒꯦ ꯇꯥꯗ. ꯀꯩꯒꯨꯝꯕ ꯄꯤꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯅꯪ ꯑꯩ ꯄꯨꯂꯤꯁ ꯄꯨꯔ ꯂꯥꯛꯀꯅꯤꯀꯣ ꯅꯪ. ꯇꯥꯗ ꯅꯨꯡꯉꯥꯏꯒꯗ ꯍꯥꯏꯖꯤꯜꯂꯛꯀꯅꯨꯗ. ꯇꯥꯗꯒꯤ ꯑꯩꯅ ꯇꯥꯗ ꯌꯨꯝꯗ ꯂꯥꯛꯑ ꯁꯦꯟꯕꯨ ꯂꯧꯈꯤꯕ꯭ꯔꯣ? ꯍꯣꯇꯦꯜꯗ ꯆꯥꯊꯛꯃꯤꯟꯅꯕꯗ ꯇꯥꯗ ꯁꯦꯟꯗꯣꯏ ꯁꯥꯟꯇꯣꯏ ꯍꯥꯏꯕꯗ ꯁꯨꯝ ꯖꯤꯄꯦꯗ ꯀꯥꯞꯅꯈꯤꯕꯅꯤ. ꯑꯗꯨ ꯅꯝꯕꯔꯁꯨ ꯄꯥꯏꯗ꯭ꯔꯦ ꯍꯧꯖꯤꯛ. ꯇꯥꯗꯅ ꯇꯧꯅꯤꯡꯕ ꯇꯧꯔꯨ ꯀꯩꯅꯣ ꯑꯗꯨꯒꯤꯗꯤ. ꯇꯥꯗꯗꯕꯤ ꯑꯩ ꯖꯤꯄꯦꯗ ꯄꯤꯈꯤꯗꯅ ꯅꯠꯇꯦ ꯖꯤꯄꯦꯗ ꯄꯤꯈꯤꯗꯅ ꯑꯩꯕꯨ ꯖꯤꯄꯦꯒꯤ ꯀꯝꯄꯅꯤꯗꯨꯗ ꯆꯠꯂꯒ ꯑꯩꯁꯦ ꯊꯧꯔꯨꯗ꯭ꯔꯕ? ꯊꯧꯔꯨꯁꯨ ꯖꯤꯄꯦ ꯀꯝꯄꯅꯤꯗ ꯇꯥꯗꯒꯤꯗ ꯆꯦ ꯆꯥꯡ ꯏꯅꯈꯤꯕ꯭ꯔꯣ? ꯇꯥꯗꯒꯤ ꯑꯩ ꯁꯦꯜ ꯂꯧꯋꯦꯅ. ꯑꯗꯨ ꯅꯝꯕꯔꯁꯨ ꯄꯥꯏꯗ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯑꯃ ꯁꯤꯟꯇꯣꯛꯑꯦ. ꯇꯥꯗ ꯌꯥꯝ ꯃꯨꯛꯁꯜꯂꯛꯀꯅꯨ. ꯑꯩꯅꯅꯦ ꯑꯍꯟꯅꯦꯅ ꯄꯤꯕꯤꯒꯦ ꯇꯧꯔꯝꯕꯅꯤꯀꯣ. ꯁꯦꯟ ꯄꯤꯕꯤꯒꯦ ꯇꯧꯔꯝꯕꯅꯤ. ꯇꯥꯗ ꯌꯥꯝ ꯃꯨꯛꯁꯜꯂ ꯁꯦꯟꯒ ꯐꯪꯉꯣꯏ ꯇꯥꯗ. ꯆꯠꯂꯣ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯆꯥꯎ ꯉꯥꯡꯉꯥꯅꯨ. ꯏ ꯀꯥꯈꯠꯂꯦ ꯇꯥꯗ ꯑꯍꯜ ꯑꯣꯏꯁꯜꯂꯛꯑꯕꯅꯤꯀꯣ. ꯏ ꯈꯦꯡꯀꯠꯂꯛꯏꯕ ꯑꯩꯈꯣꯏꯗ. ꯐꯔꯁꯦ ꯇꯥꯗ ꯑꯩ ꯍꯟꯗꯛꯀꯤ ꯊꯥꯖꯤꯅ ꯅꯨꯄꯤ ꯁꯣꯏꯗꯅ ꯊꯤꯔꯒꯦ. ꯑꯗꯨ ꯇꯥꯗꯒꯤ ꯁꯦꯟꯗꯣ ꯁꯤꯡꯗꯣꯛꯑꯒꯦ ꯍꯥꯏꯕ. ꯑꯩ ꯁꯤꯡꯗꯣꯛꯑꯒꯦ ꯇꯥꯗ. ꯑꯗꯨꯒ ꯑꯩꯁꯨ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯅꯪꯅꯁꯨ ꯌꯥꯐꯝ ꯊꯣꯛꯀꯗꯕꯀꯣ. ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯅꯪꯅ ꯅꯨꯄꯤꯁꯦ ꯊꯤꯗ꯭ꯔꯕ ꯍꯦꯛ ꯊꯤꯗ꯭ꯔꯕ ꯑꯩꯒ ꯀꯥꯏꯅꯈꯤꯕ ꯑꯦꯛꯁ ꯅꯨꯄꯤ ꯑꯃ ꯂꯩꯌꯦꯕ. ꯃꯗꯨ ꯑꯩꯅ ꯅꯝꯐꯨꯗ ꯄꯤꯁꯪꯒꯅꯤ. ꯃꯥ ꯁꯦꯟ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯏ. ꯃꯥꯁꯦ ꯍꯋꯥꯏꯖꯥꯔ ꯌꯣꯜꯂꯤꯕꯅꯤ ꯍꯧꯖꯤꯛꯁꯦ. ꯑꯁꯦꯡꯕꯒꯤ ꯇꯥꯗ ꯁꯦꯟꯗꯤ ꯄꯥꯏꯔꯦꯀꯣ. ꯑꯁ ꯐꯖꯅ ꯄꯥꯏ. ꯁꯦꯟꯕꯨ ꯄꯥꯏꯔꯗꯤ ꯌꯥꯔꯦ. ꯑꯗꯣ ꯃꯁꯛꯇꯤ ꯀꯃꯥꯏꯅ ꯇꯧꯒꯦ? ꯃꯁꯛꯇꯕꯨ ꯀꯩꯅꯣ ꯑꯩꯅ ꯊꯤꯌꯦꯅ ꯍꯨꯟꯗꯣꯛꯑꯝꯕ ꯅꯨꯄꯤꯅꯤ.